Kanglei Pauthang mi ing tabiri basing butaram na okjari ngasi phongkhibada yaukhiba tongan-tonganba pausesing amadi social media da ponglakpa maru oiba pau khara sandokna pijari ahanbada XCMN Birengi mahagi Facebook account da asumna post tawrakli Assembly Fawwa Yongna Chechang Chemdoktuna Manipurdagi Indigenous People Singbu Muthatnaba Honaramba Thengnare Village Chief Sing Khanbada Succession dagi appoint townaba Union Government dagi Phonglakpa Gazette ki of PUR bu onthoklaga succession da natana appointment chu chana halamle miam politics sanaba toklase lebak se amukta hana kalam khiche niyom thugairaga khul kaya gi chip hapkrabage anoba khul kaya Chengwat Kibage Amadi Karamba Chahida Semdok Lambano Tidoknaba Inquiry Townaba Honorable Governor da Memorandum Pikre Asumna Mahangna Post Tawrakli Makha Tarakpa XCMN Birena Mahaki Facebook account da Asumna su amuk post Tawrakli Madudi Lisingani Kuntaret ki election da BJP na sit nimfudagi tadana kagani haina nungaiba phongdokre Makha tarakpa pauda Arambai Tengolgi Lusing Purel Koronganba Kumanna Mahaki Facebook account da asumna amuk post tawrakli Ai ngasi phawba kanagumba mi amatada hunduna ngangdabani maramdi mi hunduna yam nganganba mi se asonba mi gi khudamni tokpham thokpado tawraga loire khalbagi ngangdabani Makha tarakpada pauchedagi lokachaba maruoiba pau amuk pijari mar community bu ijat manghanaba hona khiba thawong yaningde Maitai Alliance amasung thado NP na any Kuki tribe asi Manipur gi ST list tagi lokthokadabani haina Bharat Sarkar gi Ministry of Tribal Affairs ta memorandum pisinduna taksin khibo wafam adubu mapung phana chawgali haina phongdok khibo wafam adu Mar community bu ijat chonaba amasung anemba thaki thawongni haina Mar NP General Headquarters na thadorokpa cherol amana kangalagli cherol sin makha tan hai handak Mar community bu mingchat thiennaba aranba propaganda chandokiba asi yamna na lawi Maitai Alliance amasung thado NP Manipur na any Kuki tribe pu ST list tagi lokthoknaba pisin kiba memorandum adubu Mar talang bhalna mapung phana sawatli haina sakhangdaba WhatsApp channel amana circulate tawrakiba adu yamna daite yaudaba thawong amani Mar talang bhal koba Bhas organization amana India Today NE da report tawkiba adu political motivate amaga loinana chathakibani Mar NP na asigumba khongthang sing asida sawatpa laite makhata na su kanagumba akaknaba community amagi asigumba agenda da chawatpagi wafam leiroi loop asina collective political experience adugi damakta khongpham chena lepri aranba yumpham yaudaba propaganda da Mar NP gi maming sijinaba yaroi Asigumba aranba pau kaya WhatsApp group campaign chathaduna chatharakliba group natraga lanai miyoi singna asigumba thawong sing asi makhatana tawdanaba khangalakli Makha tarakpada Kangpokpida National Highway thingjallaga Kuki singna rally chatkre Maitai amasung Kuki gi marakta thokliba Kanglupki irang asigi manungda tongan-tonganba mafam singda chathakiba mihat mipun amasung crime kaya da chenabagi damak NIA na Kuki lusingba kaya mathang phagalakpagi mayokta community on tribal unity ko tuna National Highway thingjallaga Kangpokpida rally chatkre rally adu ngarang ayuk pung 13 rom tarakpa aduwaidagi hauki masing yamlaba Kuki nupi amadi nupa singna lambi chona thoraktuna Rally adu da saruk yaki NIA na Kuki lusingba singi mathakta case lokhalakpa loinana makoibu pharibadu khudakta lepkadabane Kuki gi miyoi amata phaba yaroi makhogi dama aikhoina lepkani habena chingba tongan ba slogan sing law khongduna rally adu chatki madugi su mathakta tongan ba slogan sing thaba play card kaya su paiki security force na mikup nahom singna ngak senbi khi Sima Chahani ki mihata chenaba khudingmak chap manaba dandi pigedabani haina JEC na akanba demand tawrakli haukiba tang kunmathoi amasung kunithoi gi lonaba ahingda Kaikhu maning lekaidagi Sima Chahani kauba nupi ama mapuroibana mangaksamda thangna lenduna hatli haiba thodok aduga mari leinana Khergaon da Jalan High School da CSO singi makok thongba lusingba sing yauna miyamgi oiba apunba mifam pangthokre loinana tongan ba warep kaya amasu laukre mifam adugi mari leinana JEC gi convener ASA Malikna haikibada Sima Chahani mihat asi mahaki mapuroiba MD Majibur Rahman khaktana hatkiba nate mihat asida atop miyoi kharasu yawi haibagi khudam changdam chap chana leire maram aduna mihat asiga mari leinana pulisna laikhidraba mapuroiba khaktamak faraga
case tagi losinba yaroi mihatpa asigi aronba pandam ama soidana leiramgani haibasi mayek senglabo wafamni maram aduna mihat asida chenari bamioi khudingmak amata khaktana fagadabani loinana makhoi sing adubo moralgi matung ina ahakba dandi pigedabani mihat asida chenari ba mapuroiba khaktamak taisillaga atopa sing kanthoklaga chatpa yaroi demand sing asi phangdriba fawba JAC na sima sahani ki thawai yaudra bakchang lokhiroi miyam single loinana akanba khongjang changsin laknaboju sem chaduna lei haina phongdoragli ing kumjali singama chamapon humbudra manga da congress lengak matamda Bharat emergency thamkiba adubu yaningdaba utuna BJP na Sangbidan Hartiya Divas palan pangthokre Lisingwa chamapun humpudra manga da Bharat ta emergency thamkiba adubu ningsingduna BJP Manipur Pradesh na sinduna Sangbidan Hartiya Divas palan gi thoram thambal changlenda pangthokre thoram maduda BJP Manipur Pradesh ki president Sharda Devi hanagi chief minister Biren MLA TS Biswajit BJP Manipur Pradesh ki lujingba kaya saru yaki thoram asi Bharat ki konung New Delhi da Nungthil Union Home Minister Amit Shah na luchingduna pangthokre thorom asida Prime Minister Narendra Modi na iba lairik amasu phongki lairik asi emergency matam amadi madugi matungda Bharata oirakliba phibam amasung miyamna thengnakiba kayada yumpham oiduna ibani thorom asiga mari leinana social media PM Modi na thagalakpa post amagi matung inna phongdoklibadi Bharat ki democracy ki itihas ta khwaidagi ngamba tangkak oikiba Madam aduda Sangbidangi magun ngaktabaga loinana miyoibagi hak khongaunaki loinana pureski ningtamba manghanki matamduda rajnitigi lucingbasing social worker kaya mahiroi kaya amadi mijam kaya bu phajinki emergency gi matamduda mipum khudimagna amata oina punsinduna democracy ngaknaba honaki tungda ganatantra hingannaba marakta mikhal pangthokpada Congress party na chauna maithiba nangki haiba wapamju phongdoki New Delhi da pangthokiba ganatantra Hartiya Divas palan thoram aduga mari lenana Union Home Minister Amit Shah na phongdokibada ing lising amaga chamapun humpudra manga da matamduda Congress lengangna Bharata emergency thamkiba adu lebak miyam ngak senaba amadi yaifanaba nate matamdugi Bharat ki Prime Minister Indira Gandhi kannabani lebak asida democracy kannaba honabada matamdugi miyoi lak kaya na chongthoktuna thabak tawkhi loinana ningtamna hingjanaba hingjaba pamba miyoi kaya busu phajinduna jailda thamki haiba wapamsing phongdokhi Makatarakpada Mizoram da Lairiba Myanmar macha lising kunthra nithoi rongi biometric enrollment campaign July thadagi hauragani Manipur ga yumthang naba state ama oiriba Mizoram da hojik lairiba Myanmar macha lising kunthra nithoi rongi biometric enrollment gi campaign mathang tha July dagi hauragani lokhollagliba khongthang asi National Information Center NIC na semba biometric amadi demographic data launaba digital platform ama oiriba foreigner identification portal gi matung inna pakhet kadabani haina official gi pauna phongdokli state home secretary Balan Mawi na phongdokkibagi matung inna Mizoram gi district authority singda enrollment asi taunaba sem chanaba poktak sing pikre haukiba chayoldana district asida Lairiba team singda mathang thadagi data collection process tongnaba training sing pikre district asida DC gi miyeng makhada district level committee on displaced persons singna tabak sing asi pangthokani hairi thorang asi yengsinaba home minister ke sa padangana luchingba state level committee ama laigani anoba data amagi matung inna Mizoram da hojik changjapom loduna lairiba refugee Myanmar lising kunthra nitoi chamri taramapal lairi Myanmar ga tainari ba Champhai district tana masing yamna yum lising trahumdoi chamanga maifu taruk lairi Lawang tai amadi sahidadana lising taruk sumna taratret amadi lising manga sumna kunthra taruk lairi loinana aijoldana chawrangna lising ahum chatruk humpumapal amadi asamga tainari ba kola sibar tana chama kunmapal lairi haina phongdokli Makatarakpada Dima Hasauda Ching Ningkhairakpadagi Manipur yorokadaba truck sing pallaga laire matam changna lambida pallakpana broiler lising kaya sire Assamgi Dima Hasauda landslide thokpadagi lambi phaunaba yadaba maramna Manipur Tripura amasung Mizoram ga India ge atai atopa mafam singa makhatana lambi phaunakhidre lambi phaunakidaba aduna maram oiraga truck lising amarom hena lamkhangda panduna leibaga loinana mapandagi pusilakpa broiler yenong macha lising kaya marum amasu sire haina report na phongdoklakli Assamgi Dima Hasau district ki manung channa Chadinga
Lampur manakta Jun kulumdoi hauna landslide thokpadagi lambi phaunaba yadana leirakibani lambida lekhom nainang paisilakpadagi lamding Silchar road amasung Lamding Badarpur rail lambisu makhatana phaunaba yakidre landslide aduna Dima Hasau amadi Assamgi Barak Tampak khakta natana Manipur Tripura amadi Mizorambu Indiagi atai atopa mafamsinga samnahandre hairi Barak Tampakta hauzik oiriba phibam asigi matangda nungnangba pokningai ni haina palladuna report amana hai National Highway Taruktasu landslide thokiba maramna awang nongpok state singa Indiagi atai atopa mafamsinga chathok chachin tawbada kudong chadaba mayoknare miyoi lak nimfu mangarom khundaba Barak Tampakta landslide aduna achobo chaitheng ama pire haina lambi asi phaunaba yakidaba aduna maram oiraga North East Frontier Railway gi train kaya cancel tokre oirakleba phiba masida National Highway Authority of India NHAI amasung Indian Railways ta technical experts sing thajinduna landslide toina thokanba awang nongpoki lamdamda amok hanna asiguma makhalgi thodok sing thoktanaba thorang lokhat naba khangan kre hairi Manipur da miyoi 19 nongna positive oikre Manipur da ngarang khakta da miyoi 19 covid positive oiraktuna laina laichat asi aikhoigi irakta loinaraga adum lairi haiba utli nongna positive oirakhraba miyoi 19 adugi manungda 10 khakta sahi 10 khakta ngairiba angang ama yawi aduga ataidi Chahi kungi mathakta ngakta leba miyoi singni positive oirakraba miyoi 19 dugi manungda nupa mapal amasung nupi mapal ne Imphal East dagi miyoi ahum Imphal West dagi 12 Thobal amasung Chandel dagi amamamni nongna positive oikraba miyoi 19 adu mile semtam ngaktani makoi mayumda home isolation tongnaba khangalaba matung halhankre hairi Makha tarakpa pauda chahi yankai suraba nupa ama court na chahi 10 jail da thabak subagi sentence pikre lupa lising manga su file tohonkre ing kumja lising ani 18 gi me 12 da Imphal West ki pisum oinam leikai da thokiba yamna nungaitaba thodok amada chahi nauribi nupi macha amabu ijat manghali haibagi maralda judicial custody da matam sangna leiraklaba masagi chahi yankai rom suraba leikai asidagi mayengbam inaw ngarang fast track court Manipurna maralgi matung inna chahi 10 jail da phadok thabak subagi phadok pikibaga loinana lupa lising manga amasu file tohonkre thodo asi ingkumja lising ani 18 gi me 12 da Imphal West ki pisum oinam leikai da victim oiribi nupi masa asina leikai asigi community hall da kerosene yele haibagi pau pirakpagi matung ina mahangna kerosene lownaba chatpa matamda hariba convicts oiraba inauna imung aduda hallaman leitabagi kudongchaba lawraga angang adubu nampuda namja namthekna duna ijat manganbagi thodok adu thokibani Partiga hiramamata da mari leinade haina Prepak Pro na sengdoragli tha chigi kunmari da Manipur Police na Prepak Pro gi active cadre ni haiba thodam Jameson Singh Elias John Elias Hemjit chahini phuni thoi leifam Liwa Road ahong changbam leikai hariba miyoi asi aikhoigi party amadi masigi lanmi Phingang lanmi singa hiram amata da mari leinade haina Prepak Pro gi Assistant Publicity Secretary L Ningsingba na press ta thadokpa chirol na khangalakli chirolsina makhatan hai micham miyambu hekta faraga maral pisinbagi hainabida laichuraba Manipur Police amadi IOF sing thobak Thoram Singh miyamna mikup nahum singna laibinabasu section wafum thamlakli Singi district 10 da June kunmapal phawba akhak arawga loinana akanba nong suraba yana leire yelogi alert su lauthokre AICAR Resonance Center Lampen Patagi fangba hauji amsung state asida ngarang oikiba aingasagi report matung inna state asida khwaidagi sabagi chang Celsius degree 27.5 oiki aduga khwaidagi ingbagi changna Celsius degree 22.5 oiki hairi report asigi matung inna nungchitte yawba isingi chang ayukta chada 92 aduga nungthildana 87 oiki nongchubagi chang milliliter 8.1 oiki amaromda Indian Meteorological Department Imphal na thadokpa chirolgi matung ina Politin gi matung ina ngasidagi hauraga tha asigi kunmapal phawba Tamenglong Ukhrul Kamjong Jiribam None Tengnopal Chandrel Churachandpur Federal amsung Chanapati da yellow alert lauthokibaga loinana district asigi mafam karada akhak arawga loinana akanba nong churaba yai hairi Kangpokpi district ki oina tha asigi kuntaret phawba Bisnupur Thobal Kaching Imphal West amadi Imphal East ki oina ngasi phawba yellow alert lauthokli Makha tarakpa aroiba pauda lebak asida ahanba oina imung khudingmaki senthokki survey pangthokaduri
ꯀꯨꯝꯖꯥ ꯂꯤꯁꯤꯡ ꯑꯅꯤ ꯀꯨꯟꯇꯔꯨꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯦꯟꯊꯣꯛꯀꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯁꯔꯚꯦ ꯑꯃ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯦꯟड ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯊꯧꯁꯤꯜ ꯃꯈꯥꯗ ꯅꯦꯁꯅꯦꯜ ꯁ꯭ꯇꯦꯇꯤꯁꯇꯤꯛ ꯑꯣꯐꯤꯁꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯦꯛꯅꯤꯀꯦꯜ ꯑꯦꯛꯁꯄꯔꯠ ꯒ꯭ꯔꯨꯞ (TEG) ꯁꯦꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯣꯅꯤꯇꯔꯤ ꯐꯟꯗ (IMF)ꯇ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯗꯤꯔꯦꯛꯇꯔ ꯑꯣꯏꯅ ꯊꯧ ꯄꯨꯔꯝꯕ ꯁꯨꯔꯖꯤꯠ ꯑꯦꯁ ꯚꯜꯂꯥꯅ TEGꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯒꯗꯧꯔꯤ꯫ ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯦꯟড ꯄ꯭ꯔꯣꯒ꯭ꯔꯥꯝ ꯏꯝꯄ꯭ꯂꯤꯃꯦꯟꯇꯦꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯇꯤꯁꯇꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯣꯜꯀꯇꯥꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯕ ꯑꯂꯣꯛ ꯀꯥꯔ, ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯐꯣꯔ ꯑꯦꯂꯥꯏꯗ ꯏꯀꯣꯅꯣꯃꯤꯛ ꯔꯤꯁꯔꯆꯀꯤ ꯁꯅꯥꯜꯗꯦ ꯗꯦꯁꯥꯏ, ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯦꯟꯇꯔ ꯐꯣꯔ ꯏꯀꯣꯅꯣꯃꯤꯛ ꯁ꯭ꯇꯦꯇꯤꯁꯇꯤꯛꯁ ꯑꯦꯟड ꯄ꯭ꯂꯥꯅꯤꯡꯒꯤ ꯄ꯭ꯔꯤꯚꯤꯖꯟ, ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯁ꯭ꯔꯤꯝꯖꯤꯠ ꯃꯤꯁ꯭ꯔꯥ, NSEꯒꯤ ꯆꯤꯐ ꯏꯀꯣꯅꯣꯃꯤꯛꯁ ꯇꯤꯔꯊꯥꯟꯀꯔ ꯄꯥꯠꯀꯥꯔ, ꯄꯤꯄꯜꯁ ꯔꯤꯁꯔꯆ ꯑꯣꯟ ꯏꯟꯗꯤꯌꯟ ꯀꯟꯖ꯭ꯌꯨꯃꯔ ꯏꯀꯣꯅꯣꯃꯤꯒꯤ MD ꯑꯃꯗꯤ CEO ꯑꯣꯏꯔꯤꯕ ꯔꯥꯖꯦꯁ ꯁꯨꯛꯂꯥ ꯑꯃꯗꯤ ꯗꯦꯜꯂꯤ ꯁ꯭ꯀꯨꯜ ꯑꯣꯐ ꯏꯀꯣꯅꯣꯃꯤꯛꯁꯀꯤ ꯗꯤꯔꯦꯛꯇꯔ ꯔꯥꯝ ꯁꯤꯡꯅ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯉꯥꯏꯐꯗꯕ ꯐꯤꯚꯝ ꯂꯥꯛꯂꯕꯗꯤ TEGꯗ ꯑꯇꯩ ꯑꯇꯣꯞꯄ ꯑꯦꯛꯁꯄꯔꯠ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯟꯚꯥꯏꯇꯤꯁꯤꯡ ꯌꯥꯎꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯀꯗꯧꯔꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯦꯟꯊꯣꯛꯀꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯗꯦꯇꯥ ꯈꯣꯝꯒꯠꯀꯅꯤ ꯍꯥꯏꯔꯤ꯫